ꯉꯁꯥꯏꯗꯒꯤ ꯑꯩ ꯑꯗꯨꯝ ꯀꯞꯅꯤꯡꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯦꯟꯕꯤꯔꯤꯕ ꯏꯕꯨꯡ ꯏꯄꯥ ꯃꯄꯤ ꯑꯣꯖꯥ ꯑꯩꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯁꯦ ꯍꯦꯛ ꯎꯕꯗ ꯑꯩ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯀꯩꯅꯣ ꯂꯩꯖꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯥꯎꯋꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯑꯃꯨꯛꯇꯪ ꯃꯥꯏ ꯄꯥꯛꯅꯅꯕꯅ ꯍꯣꯠꯅꯔꯛꯄꯗ ꯆꯠꯄꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯩꯅ ꯋꯥꯔꯛꯄ ꯀꯥꯟꯗ ꯈꯪꯗꯦ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯕꯁꯨ ꯃꯇꯝꯗꯨꯗ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯣꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛꯈꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯇꯧꯖꯅꯤꯡꯕꯗꯤ ꯃꯌꯥꯝꯗꯒꯤ ꯅꯤꯖꯅꯤꯡꯕ ꯑꯃꯈꯛ ꯁꯨꯝ ꯂꯩꯖꯕ ꯃꯌꯥꯝꯁꯤ ꯀꯧꯔꯒ ꯅꯍꯥꯟꯈꯩ ꯀꯨꯏꯔꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯩꯕꯨ ꯈꯨꯃꯟ ꯇꯥꯅ ꯄꯨꯕꯤꯔꯒ ꯁꯥꯟꯅꯕ ꯃꯇꯝ ꯆꯥꯅ ꯌꯧꯍꯟꯈꯤꯕ ꯃꯗꯨ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯃꯨꯛꯇꯪ ꯎꯖꯔꯒ ꯃꯌꯥꯝꯗꯒꯤ ꯑꯩ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯀꯝꯄꯦꯟ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩ ꯃꯥꯏ ꯑꯗꯨꯝ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯖꯈꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯃꯌꯥꯝꯗꯒꯤ ꯃꯥꯡꯒꯣꯜ ꯂꯧꯅꯤꯡꯕꯁꯦ ꯑꯩ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯨꯝ ꯂꯩꯖꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯕꯨꯡꯗ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯑꯃꯨꯛꯇꯪ ꯎꯖꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯕꯣꯔ ꯑꯃꯇ ꯅꯤꯖꯕ ꯅꯕ ꯃꯇꯝ ꯑꯃꯇ ꯄꯤꯕꯤꯌꯨꯅ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯑꯩ ꯉꯁꯤꯒꯤ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯆꯥꯛ ꯑꯃꯇꯪ ꯆꯥꯃꯤꯟꯅꯅꯕ ꯁꯤꯟꯕꯤꯌꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯑꯩꯕꯨ ꯆꯠꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯄꯨꯕꯤꯈꯤꯕ ꯑꯩꯒꯤ ꯀꯀꯥ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯁꯥꯅꯩ ꯌꯥꯕꯤꯗꯅ ꯂꯥꯛꯄꯤꯕꯁꯦ ꯑꯩꯒꯤꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯂꯥꯛꯄꯁꯦ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯉꯨꯔꯒꯗꯤ ꯌꯥꯝꯅ ꯀꯞꯅꯤꯡꯕ ꯐꯥꯎꯋꯦ ꯍꯦꯛ ꯎꯕꯗꯁꯨ ꯑꯗꯨꯝ ꯉꯁꯥꯏꯗꯒꯤ ꯑꯩ ꯑꯗꯨꯝ ꯀꯞꯅꯤꯡꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯉꯁꯤꯗ ꯑꯩ ꯃꯤ ꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩ ꯂꯦꯞꯄ ꯉꯝꯃꯤꯕꯅꯤ ꯃꯦꯗꯜ ꯂꯧꯕ ꯉꯝꯃꯤꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯄꯨꯕꯤꯔꯒ ꯈꯨꯃꯟꯗ ꯆꯠꯅꯤꯡꯕꯗ ꯉꯝꯃꯝꯗꯕ ꯇꯥꯔꯗꯤ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯇꯨꯡꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯊꯥꯖꯩ ꯑꯗꯨ ꯉꯁꯤꯒꯤ ꯆꯥꯛꯁꯤ ꯑꯩꯅ ꯁꯨꯝꯕ ꯀꯣꯚꯤꯗ ꯃꯔꯛꯇꯁꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯇꯧꯗꯕ ꯌꯥꯗꯦꯅ ꯈꯟꯖꯔꯒ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯌꯥꯝꯁꯤꯗ ꯄꯥꯎ ꯍꯥꯏꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯎꯔꯁꯨ ꯍꯥꯎꯇ꯭ꯔꯁꯨ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯔꯒ ꯍꯟꯕꯤꯕꯗꯣ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯈꯟꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝꯃꯕꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯈꯤꯇꯪ ꯑꯉꯝꯕ ꯐꯤ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯩ ꯃꯌꯥꯝꯗ ꯇꯝꯖꯒꯦꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯗꯒꯤꯁꯨ ꯑꯩ ꯕꯣꯔ ꯄꯤꯕꯤꯌꯨ ꯑꯩ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕ ꯀꯟꯁꯔꯠ ꯃꯌꯥꯝꯁꯤꯗ ꯑꯩ ꯑꯃꯨꯛꯁꯨ ꯍꯟꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯕ ꯉꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯌꯥꯝꯗ ꯑꯩ ꯈꯨꯔꯨꯝꯖꯩ